อ๋อวิดีโอเนี่ยลงด้วยนี่เนี่ยใกล้ลำนี่นะไปตามตะทวันคิดใกล้กินแล้วนี่หลักพี่นี่สิใกล้ลำเลยใกล้รักตะกี้หลักพี่นี่สิเนี่ยสิตะกี้นะมันยามมาเลยตินุ่งไงจะได้หลักคนมาติ้งยังต้อง내 그렇게 힘 줘, 이루자니 미게 아까 본게 아시 부피 신기해. 아이고 나 안는 거다 마마는 저 루파 이루자니 못 이루자니 아와 부피데 중에 당고 미따라 소리하는 거 인간이 미따래고 야디 나다 아주라 딱 기둥이 거야. 허글러 Đây phục thì xe mình cái cầu cầu bình rộng mi hôm mà bung ở mà có cỏ gì đó Mateng tiếng ngồi là nó là đập biết có cái nào đập biết một phút nào cấp được ba cắt rồi không giao xuống sau không giao xuống cái chỗ chị ta mà tiếng bảng gì kì phải này ông biết đâu ai chú biết đâu ai đâu cái company mà sang ta hầu bên là tàu gì đi tụi kì may bạc bồi vậy ok xong rồi sao mà khá sớm học ăn này không tông gặp mình cái đó hay biết không ai mình wahid fundai da kini ado ai kulahu techno solution company siragi laksa bane ai company na Mantri Puri executive manager xin ông mình cái đấy ai cái mình anis fundai da ki tôi na kai gum tang hai janing ba mana hojik Manipur da video viral chat pa sa kisi kana da ba thabuk di yam pangchat da chat pa hai ta re video se da sugum ba taseng namak video nahan ta me jo si akhoi da dum han na thabuk su na sak samin na tau hi bane ba adu khongjom bazar da u matam da ta me jo si khitang masa na na uram me ai sa phara brai na khale kinai taseng na yum da ko ima da sta me jo do khara sa phara ba mali khara lu na 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 hawe na hairaga samaina video viral loi badagi theng na jora ba hai tare sam matieng taru se na lak sa bani adu yaraga di Manipur da
ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯪꯗꯕ ꯎꯔꯨꯗꯕ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯄꯗ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯁꯃꯥꯖꯁꯤꯗ ꯈꯤꯇꯪ ꯊꯥꯛ ꯃꯥꯟꯅꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯋꯥꯐꯝꯗꯨ ꯊꯝꯖꯅꯤ ꯁꯣꯠꯊꯕꯁꯤꯡꯗ ꯃꯌꯥꯝꯅ ꯄ꯭ꯔꯖꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯣ ꯅꯝꯗꯅ ꯍꯧꯖꯤꯛꯁꯤ ꯏꯃꯨꯡꯁꯤ ꯍꯥꯟꯅ ꯋꯥꯔꯝꯕꯗꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯣꯛꯄꯒꯤ ꯑꯗꯨꯝ ꯊꯣꯡꯖꯤꯟꯗꯅꯤ ꯂꯩꯔꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯤꯗꯒꯤꯅꯦꯕ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯤꯔꯣ ꯑꯃꯨꯛꯀ ꯄꯤꯔꯣ ꯌꯥꯔꯦ ꯄꯤꯔꯣ ꯌꯥꯔꯦ ꯀꯔꯤ ꯂꯝꯗꯒꯤꯅꯦꯕ ꯊꯧꯕꯥꯜꯗꯩꯅꯤ ꯑꯣ Nama, Waikom ni Mingdo Ikau he. ꯑꯣ ꯁꯃꯥ ꯍꯥꯏꯕ ꯋꯥꯏꯈꯣꯝ ꯑꯣ ꯋꯥꯏꯈꯣꯝ ꯁꯃꯥ ꯏꯁꯣꯔꯅ ꯇꯁꯦꯡꯅꯀꯣ ꯇꯥꯃꯦꯟꯖꯣꯠꯁꯤ ꯑꯩꯈꯣꯏꯒ ꯇꯥꯃꯦꯟꯖꯣꯠꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯗ ꯆꯥꯛꯀ ꯆꯥꯈꯤꯕ ꯊꯕꯛꯀ ꯁꯨꯈꯤꯕ ꯑꯗꯨꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯈꯟꯕꯗ ꯍꯟꯗꯛ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯏꯁꯦ ꯇꯥꯃꯦꯟꯖꯣꯔꯁꯦ ꯊꯕꯛ ꯁꯨꯕꯗ ꯄꯩꯁꯥ ꯄꯤꯕꯗꯀꯣ ꯇꯁꯦꯡꯅ ꯑꯁꯨꯛ ꯄꯤꯌꯨꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯄꯤꯕ ꯈꯔꯁꯦ ꯊꯃꯣꯏꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯣ ꯏꯁꯣꯔꯅ ꯎꯔꯛꯄꯅꯦ ꯍꯟꯗꯛꯁꯦ ꯏꯁꯣꯔꯅ ꯎꯔꯛꯄꯅꯦꯕ ꯏꯁꯣꯔꯁꯦ ꯂꯩꯕꯅꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯎꯔꯛꯄꯅꯤ ꯍꯟꯗꯛꯀꯤꯁꯤ ꯑꯗꯨꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯝ ꯃꯁꯤ ꯄꯥꯎ ꯇꯥꯕꯗ ꯊꯃꯣꯏ ꯁꯦꯡꯕꯅꯤꯅ ꯃꯌꯥꯝ ꯂꯥꯛꯏꯁꯤꯅꯤ ꯑꯗ ꯂꯩꯀꯥꯏꯁꯤꯗꯁꯨ ꯍꯪꯉꯀꯥꯟꯗ ꯇꯥꯃꯦꯟꯖꯣꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯂꯟꯇꯨ ꯄꯟꯇꯨ ꯇꯧꯕꯅꯤ ꯍꯥꯏꯔꯗꯤ ꯀꯅꯥꯁꯨ ꯃꯇꯦꯡ ꯇꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯇꯥꯃꯦꯟꯖꯣꯔꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯣ ꯑꯗꯨ ꯈꯪꯕꯤꯕꯒꯤꯅꯤ ꯁꯤ ꯃꯥꯒꯤ ꯃꯃꯥꯅꯁꯨ ꯇꯥꯃꯦꯟꯖꯣꯔꯁꯤ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯑꯩꯒꯤ ꯏꯃꯥ ꯃꯦꯝ ꯑꯗꯣ ꯑꯕꯗꯨꯜ ꯔꯁꯤꯗꯅ ꯂꯧꯕꯗꯣ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯆꯦꯡꯒ ꯄꯨꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯝꯕꯅꯦꯕ ꯌꯥꯝ ꯆꯠꯄꯅꯦ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝ ꯀꯟꯖꯗꯕꯀꯣ ꯑꯗꯨꯅ ꯈꯣꯡ ꯂꯩꯈꯣꯜꯒꯤ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯉꯔꯥꯡꯗꯩꯅꯤ ꯂꯥꯛꯏꯁꯦ ꯀꯀꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯀꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤꯅ ꯃꯤꯅꯨꯡꯁꯤꯗꯣ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯈꯣꯏ ꯁꯥꯔꯗ ꯄꯤꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯤꯔꯛꯄꯗꯒꯤ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤꯀꯣ ꯀꯀꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯁꯤ ꯃꯇꯨꯡꯗꯩꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯣ ꯑꯅꯥ ꯑꯌꯦꯛ ꯄꯣꯛꯄ ꯑꯣꯏꯔꯣ ꯏꯆꯥꯁꯤꯡꯁꯨꯀꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯕ ꯑꯣꯏꯔꯣ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯉꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯥꯡꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯀꯀꯥꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯎꯖꯔꯨꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯄꯤꯕ ꯇꯥꯒꯦ ꯇꯧꯋꯦ ꯁꯥꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝ ꯄꯤꯕ ꯇꯥꯒꯦ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯁꯥꯔꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯂꯦꯠ ꯅꯥꯏꯠ ꯏꯁꯇꯣꯔꯤ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯑꯊꯦꯡꯕꯀꯥꯁꯦ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯐꯖꯅ ꯌꯦꯡꯉꯦꯕ ꯑꯩ ꯄꯨꯡ ꯕꯥꯔꯣꯕ ꯑꯗꯣ ꯁꯥꯔꯗꯤ ꯍꯥꯟꯅ ꯑꯩꯅ ꯐꯖꯅ ꯍꯥꯟꯅ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯣ ꯑꯩ ꯉꯔꯥꯡꯁꯦ ꯑꯦꯀꯥꯎꯟꯗ ꯁꯥꯔꯗꯤ ꯑꯦꯀꯥꯎꯟ ꯂꯧꯋꯦꯕ ꯑꯩꯅ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯛꯀꯦꯅ ꯑꯁ ꯃꯁꯤꯗꯤ ꯏꯁꯥ ꯆꯠ ꯎꯅꯔꯨꯅ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯜꯂꯤ ꯁꯛꯁꯨ ꯈꯪꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒꯦ ꯃꯁꯤꯅ ꯐꯔꯦꯅ ꯃꯌꯥꯝꯁꯦ ꯍꯧꯅꯔꯒ ꯂꯥꯛꯆꯩꯅꯦ ꯀꯣ ꯁꯤ ꯃꯇꯨꯡꯗꯩꯗꯤ ꯑꯅꯥ ꯑꯌꯦꯛ ꯄꯣꯛꯀꯣ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔꯗꯒꯤꯗꯤ ꯄꯤꯅꯤꯡꯉꯦ ꯑꯩꯅ ꯏꯆꯤꯟꯅꯥꯎ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯃꯅꯤꯊꯣꯏꯕ ꯅꯤꯡꯊꯧꯖꯝ ꯀꯣ ꯑꯩ ꯑꯣꯏꯖꯒꯦ ꯀꯀꯥꯗ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯒꯦ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟꯗꯣ ꯎꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯣꯝꯗ ꯁꯥꯕ ꯀꯩꯗꯧꯕ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯀꯣꯏꯖꯔꯛꯀꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ ꯃꯥꯏ ꯄꯥꯛꯆꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯖꯩ ꯌꯥꯎꯁꯅꯨ ꯌꯥꯅꯤ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧ ꯌꯥꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯒ ꯌꯥꯝꯗ꯭ꯔꯦꯒ ꯏꯁꯤꯡ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦꯒ ꯌꯥꯝ ꯐꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯤꯔꯣ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯒꯦ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯒ ꯐꯔꯦ ꯅꯣꯏ ꯃꯥꯏꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯔꯦ ꯀꯀꯥ ꯑꯉꯥꯡꯗꯣ ꯑꯝꯇ ꯆꯤꯡꯈꯠꯁꯤ ꯀꯀꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯀꯀꯥ ꯁꯣꯟꯗ ꯑꯉꯥꯡꯗꯣ ꯁꯣꯟꯗ ꯑꯉꯥꯡꯗꯣ ꯆꯤꯡꯈꯠꯂꯣ ꯃꯦꯝ ꯑꯗꯣ ꯑꯝꯇ ꯆꯤꯡꯈꯠꯂꯣ ꯑꯝꯇ ꯆꯤꯡꯈꯠꯂꯣ ꯑꯝꯇꯪ ꯆꯤꯡꯈꯠꯄꯤꯌꯣ ꯑꯝꯇ ꯄꯝꯕꯤꯌꯣ ꯁꯛꯇꯣ ꯍꯥꯏꯐꯦꯠ ꯎꯈꯤꯅꯕ ꯃꯁꯛꯀꯗꯤ ꯅꯨꯡꯁꯤꯔꯤ ꯑꯦꯁ ꯉꯁꯤꯗꯤ ꯂꯣꯏ ꯑꯣꯟꯊꯣꯛꯑꯕꯅꯤ ꯃꯁꯛꯀꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯄꯣꯠꯅꯤ
ꯃꯩ ꯆꯥꯏꯅꯤ ꯆꯥꯛꯈꯨꯝꯗ ꯃꯩꯗ ꯃꯄꯥ ꯊꯕꯛ ꯆꯠꯊꯣꯛꯑꯒ ꯃꯩꯗ ꯇꯨꯁꯟꯕ ꯃꯥꯏ ꯃꯁꯝꯁꯦ ꯈꯤꯇꯪ ꯁꯦꯝꯕꯤꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯃꯥꯁꯦ ꯈꯔ ꯁꯥꯡꯕ ꯃꯥꯜꯂꯦ ꯁꯥꯡꯉꯦ ꯁꯥꯡꯉꯦ ꯃꯁꯝꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦ ꯅꯨꯃꯤꯠꯁꯤ ꯐꯠꯇꯕ ꯉꯥꯡꯕꯁꯤꯃ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯗ꯭ꯔꯦ ꯉꯝꯈꯤꯗ꯭ꯔꯦ 좀 얀데 다브라 미 옌바다. ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯑꯦꯞ ꯈꯤꯇꯪ ꯑꯦꯞꯅꯣꯔꯃꯦꯜ ꯑꯣꯏ 시기 코치디 아둠 야이잖아. 시디 아둠 꼴 아둠 레러버. ꯆꯤꯡꯕꯗꯣ 그거 또 폰에 하야가 레이버 나때. 빠신도 좀 감들어 봐. 빠신로 이제. 기땅 빠신로 이. 망감미. 파이브 감미. ꯉꯁꯤ ꯉꯔꯥꯡ ꯈꯔ ꯀꯩꯅꯣꯝ ꯂꯥꯛꯏꯅꯤ ꯃꯉꯣꯟꯗ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯑꯝꯗꯧꯕ ꯃꯥꯜꯂꯦ 시험 빠이. 시험 다 빠이 비우시. 딱 빠신로. 까나 봐요. 빠이요. 까나 넘비 짱나 봐요. 빠신로. 감들어 봐. Em không mùi. Phải hại. 라이 차이치 넘바. 내 감들. 맛이 리행 먹고. ꯉꯥꯡꯗꯕ ꯅꯠꯇꯅ ꯂꯦꯞꯄ ꯐꯨꯛ ꯍꯧꯒꯠꯄꯁꯨ ꯉꯝꯃꯦ ꯀꯩꯝ ꯇꯧꯔꯣꯏꯗ ꯐꯔꯛꯀꯅꯤꯗ ꯃꯥꯒꯤ ꯁꯔꯁꯤꯁꯦ ꯑꯩ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯒꯨꯝꯕ ꯍꯥꯟꯅ ꯈꯔ ꯋꯥꯠꯄꯒꯤꯀꯣ ꯑꯗꯨꯅꯦ ꯉꯁꯤ ꯉꯔꯥꯡꯗꯩ ꯗꯦꯕꯂꯞ ꯂꯥꯛꯏꯁꯦ ꯆꯥꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯆꯥꯕꯗꯤ ꯉꯁꯥꯏꯗꯤ ꯑꯩ ꯃꯣꯏ ꯇꯝꯕꯅꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯁꯤꯗꯩ ꯁꯤ ꯆꯣꯡꯗꯩ ꯍꯥꯏꯔꯤꯅꯦ ꯀꯜꯂꯛꯄꯗꯣ ꯀꯜꯂꯅꯤꯗ ꯇꯧꯕꯗꯤ ꯃꯌꯥꯝ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ 미세 하이디 그거 getting way from the race 파라담 파라담에 봐 파기 미게 팔루리세 하이디 getting up 들어봐 라다람에 마원데 산돈 튀는 배 개놈 라이샤 khá kiêu tàu vào hồ là áp này, cái số khá lớn không tàu, kiêu tàu là, phá, amo cô nào mua khá, chân đồn thiên bờ đó, Betul mingsen di ye nya ko. No pet ke to inga sa. phải tụi mà, Sahi teramu mingsen yang ngatram ni teman. Kan ni no sa khang dam ai